2020 Bollywood ki history da yam nungaitaba thawdok ama thoki hariba thawdok asina miyoi kya gi thamoida akanba khangda waba sina kholama pi adugo masina singnabagi marusu hulhallambi asigumba thawdok sing asi Bollywood ki history da yam toina thokpa thawdok ama oikalagli sahi asigi haibadi 2020 gi June gi tang 13 da yamna pamna khiba amadi matamdugi inkhalagliba Bollywood star Sushant Rajput asi mahaki residence amadagi sina fangki mahaki residence asina Mumbai gi Bandra haina khangnaba mafam aduda lei Sushant laikidabagi numit aduda magi yum asibu senariba staff amana Sushant gi ka asi thonglon chundna leiba si thengnarakhi matam asida mahaki ka asi mi kanamata leitaba amagom pungsik sikpa situation amada leirami house staff asina Sushant mu kawi adubu ka asidagi positive response amata lakide masidagi staff asina singnabadagi thong asibu hangdoknaba mi kaurami thong asi makoina namkhaidra hangdokluba matamdadi Sushant Rajput asi ka asida sidna leramki mahak laikidabagi paw asi yam yangna sanduragi amadi atenma matamgi manungda police ki team amasu mafam asida yawhlaktuna thawdok asigi matangda yengsenba haurami India gi local amadi national news kya da Sushant laikidabagi paw asi yam yangna sanduragi News expert kaya na misi asigi matangda makoi oiba mot kaya pinaragi Sushant Rajput masagi aruba laina leiba sunate aduga masa mathanda sijirage haina not iramasu leite matau kamdauna ka asada mahakna siram lebino haiba wahang asuna matamdugi hotness oiki misi asi natural death haibadi aruba laina leibadagi natraga ahal osilakpadagi shibu iramgane haiba si kanaguma matana thajaramde masidagi miyamna Bollywood ki amotpa wari kya singthokduna linaba horagi thawdok asigi maramda hena marik sumna khangnabagdamak Sushant gi maruiba wari mate khara punna khangminasi 1986 ki January gi tang 18 da Bihar gi Purnia hariba mafam asida Sushant poki mahaki mama mapa asi yamna lairafsu oide aduga yamna inakhonbasu oide haibadi family asi middle class ki family ni Maki mapa Krishna Kumar asi government ki thabak masa ama tawi aduga mama usana yum asigi akup atamen saliba madi imong manung asigi mari asibu session hanbagi thabak asi mahangna tawi Sushant Rajput family asigi yam tangna fangjaba mani amani maki mama na masi mari pokraba matungda mahakpu ikon kona fangjakhibani maram asina family asigi miyoisingna Sushant bu yamna luna tawrami maruina mama usana Sushant bu yam chetna senai Sushant su mama bu yam nungsijai family asigi miyoisingi maraktagi Sushant yam nangna loinajaba si maki mama ni ngalingai matamdagi mama na achou mangnaba Sushant taki philosophy amadi physics ta puning sangma ngamnaba mama usana puning thawganingai oiba wafam kya tatana hai maramasna piklingai matamdagi Sushant science pu yamna pamjaba satra moina horagi nongma Sushant sahi 13 surakpa matamda maki mama usa masagi anaba mana maram oiraga laikide thawdok asina Sushant gi thamoida asuki matik nungai halamde nauna mama kaina khibagi maisak asi magi thamoida su sabsana taki masigi matungda makoigi family asi Delhi da yum honglakhi aduga mafam asida laiba kulasi Hansras Model School da Sushant larik makhatam tharagi lairiki lamda Sushant yamna masak khangba satra moina horagi mahakna tamlibi school adugi waja singna mahaki haitoi singdoi basigi damak mahakku masak khangi aduga mamanaba singna su mahakpu loinaba paami matam mayamada Sushant mamanaba singda tha thawan masak amadi physics ki matangna wari sai asumna Sushant asi larik lai studian machang khonba satra moina horagi class 12 lorba matungda mahakna mama mapa gi apamagi matung inna engineer ama oigi haibagi manglanda Delhi College of Engineering da mingchanduna larik makha tamtharagi adubu matam asida Sushant gi thamoida acting amadi dance tamningbagi akanba ihul ama faroki maramasina mahakna larik tamna Shamang Davers Academy da mingchanduna dance class yawa horami Sushant academy asida changlubadagi maki asengba talent masak khangba horaki dance tamma matamda Sushant chokthaba phauramde masigi mahuta maki haksangda hena energetic oiba amadi nungaiba fauragi masidagi mahakna larik tamba si toklaga acting amadi dance lomda mai onsalage haina mapa Krishna Kumar da phongdoklami adubu maki wafam asi mapa Krishna Kumar na yaninglamde masigi maramdi acting amadi dance asi tungkoina sanaba yaba sinpam ama oide haina mapabungna khalli mahakpu engineer ama ohenba haibasuna imung manungi apamani adubu Sushant mapagi apama sigi mayokta achetpa warip ama lauki 2007 da Sushant larik tamba si tokthok lagi
aduga mana pamliba sinfam asida mai onsalagi haina chap yungna khalami masidagi mahakna Bollywood ki epicenter ama oiriba Mumbai da laktuna dance tamba si horaki ahanba horakpa matamda kudong chataba kya mayoknarami Sushantna mafam asigi apikpa apartment ama logduna awaba singa si mayoknaba horagi nongma laibak phabadagi Bollywood film gi background dancer moina Sushant select toragi selection asi fangmuda mahak yamna harawrami aduga masina Bollywood ta ihan hana khong thangjanbagi ahanba step adu oiki masigi matungda tongan audition kiyada Sushantna saruk yaba horami 2008 da Kiss Days Men Hai Mera Din kauba TV drama amagi audition amada Sushantna saruk yai masigi audition asida drama asigi supporting role launabagi kudong sabadu Sushantna fangki role asipigi adubu masi Sushant gi acting amadi dance gi career dadi yamna maruiba tangkak ama oirami Sushantna masidagi hena chawba kudong chaba ama phangma ngamnaba kanna honai laibak phabadagi 2009 da Pavitra Ristra kauba TV series amagi lead role launabagi kudong chaba du Sushantna fangki series asida Sushantna actress Ankita ga punna yak tawminai masigi TV show asi yamna hit chatpa miyamna yamna pamnaba series ama oiki series asida Sushantna laukiba role asi manap kauba yamna pukchen sengba hek yengmada nungsiba phonba ngama misak amagi role ni masidagi miyamna mahakpu manap haina sakhang bahoraki Sushantna amadi Ankita na Pavitra Ristra ta laukiba role asi miyamna yamna pamnai makoi anibu matai manau ehening magi apama kya su phongdong naragi aduga asema maksu makoi ani sinungsinaraki tongan ibien amadi TV show singdasu makoi ani si punna saruk yaminai makoi ani ki marakta akan manungsinabagi mari ama senggat bahoraki Sushantna magi career si TV show to loisan ba si pamlamde India gi film industry sangduna Bollywood ki afawba actor ama oiba haibasina magi manglani maram asina 2011 da TV series ta kumba si toklaga Bollywood ta mai onsalaga haina khalami adubu Ankita na Sushant gi wafam asida yaning lamde makoi ani TV show singda punna saruk yamina duna laimina si hain Ankita na Sushantna taksalami adubu Sushantna yakide hiram masigi matangda makoi ani ningai sangna na bakya horaki Ankita na fana pamdrabsu Sushantna 2013 da kai posi kauba film ama kumki film asi marup mapang oiba amadi punsiki asa kya sagatpagi matangna namkiba film amani film asida Sushantna utkiba talent asi asuki matik phajai film critics amadi miyamna mahaki matangda wari sanaba horaki masina Bollywood ki maming leiraba producer kya Sushantna mai onsel halami sahi asida India gi yamna maming leiraba production house ama oiriba Yash Raj film gi contract ahum Sushantna fangki film sing atudi Sudesi Romance 2013 Detective Beyonce Baxi 2015 amadi Pani ni adubu Pani hariba film asidi kariguma maram khara laibidagi cancel tawraki mahaki Sudesi Romance hariba film asi yamna hit chatki masina maki asengba talent adu miyamna mek sen utpangam lambi film asida Sushantna yamna energetic oiba amadi maki attractive oiba song saban asida miyamna mahakbo hena pamna bahaibidu oirami asumna Sushantna Bollywood ta mai pangna khong thangjalakpa sida Ankita makoi anigi relation da yamna sauna kaiba pirami mamai thangdadi makoi anigi relation asi 2016 da pongtat talami Sushantna Ankita bu yamna nungsijai makoi ani luhong lagi haina fau khanki sahi teruk tare nungsinaraba matungda kaina kiba sida Sushant gi thamoida yamna nungaitaba ma phawhallami adubu magi pandam ne hena maru oi Bollywood ta career ama semnaba yade kanbadagi awaba se khangduna Sushantna film gi lamda makata na sangsilaki laibak phabadagi 2016 da Sushantna magi punsibu punghong hongan mangamgadaba kudong saba ma fangi matamduda miyamna yamna pamna kiba amadi international level gi thakta miyamna sak khangna kiba Indian famous cricketer Mahendra Singh Dhoni gi punsi warida yumpham oraga namgadaba film amagi lead role launabagi kudong saba ma Sushantna fangi Sushantna film asigi sem saba howi tha kaya sangna Dhoni gi mawng mataw asiga chap anana tawba ngamnamagi damak Sushantna practice hanjana tawi masigi mahi oina film asi release tarokpa matamda miyamna khwaidagi pamnaba shell jamna tanma ngama film ama oiba ngamki film unainaba critics kayana film asibu yamna thagalagi maruoina Sushant gi talent asi makoina excellent way haina phongdoknaragi miyamna film asi award kaya phangani haina sa tawi Sushantna su sahi asigi Filmfare award asi magna phangani haina thajai adubu punumak sigi tayonabada Bollywood na mahakpu miraibagi mami ama sauna taragi Filmfare award su magna phangkide aduga Yash Raj production na puthokpa Befikri haina mingthonba film asigi lead role gi assignment asi Sushantna gi lakthoklaga Ranbir Singh da oina khosinaki
Indiagi aso company sing haibadi Nescafe Pepsi gumana piramba sponsorship lauthoraki masigi mathakta Susana hena nungai kidaba wafam amana award yanthokpagi pangthokpa sogi invitation phawba Susana tawrakidi asigumba Bollywood ke lujadaba thongsing asidagi Susana mahakpu tokhaina thambir haina khan bhauragi magi wakhanda yamna nungai taba akan masafu amaga loina duna leiba horaki masigi matung 2019 da Susan bipolar disorder koba laina amana nai laina asi ngahak leitana musing tawba haibadi amungna khangsaw sawba duga ngahak leiraga hek fakhiba duguma makhangi laina amani psychiatrist ki doctor amada Susana magi anaba si yenghalami manasu magi wakhangi balance asi ngakna thamma ngamnaba kan honai adubu Bollywood ki maru oiba miyoi kharana mahak ko tongana thamna ba honarakpa sida mahak khangde amna wana thogi matam sida Susan nauna inkhalaliba actress Riya Chakraborty ga asetpa nungsinabagi mari lainai Riana Susan bu thiamjalami amadi mateng pangnafsu kana hodai adubu matam sida mahaksu masagi career ama semnabagi pressure kya mayoknai Bollywood ki maming leiraba director Mehes Bhatt ka Riya ga punna satmina bahorki Riya gi mong matawda su ohong makara uwa fangki Susana Riya gi khongliba mong mataw sida singnaba phawrami Riana Susan loinariba si Bollywood ki awang bathaki miyoi sing loinaba fangnabagi bong mansalaki Makoi ani 2020 gi junda yam kanna khanai khanariba sigi maramna Riana Susana singnaba yaba thabak kya tawkhalakpa amadi matam sida miyamna Riya si Mehes Bhatt ka yam nakna loinai haibagi ronga ama sandoraki adubu Riana haribana makoi ani khanariba sigi maram asi Susan depression na nare aduga kariguma matamda anaba si kokna baguli saw haiba faw yade mahakna fana kana honarabasu Susana mabu mateng pangwide haina khanduna lei masigi damak ekoi ani khanabani haina Riana myamna phongduraki masigi matungdagi makoi ani aman amadagi lapthokna laina khre Riana Susana gi lapthoktringaida Susan gi flat adubu senariba sidat pitani da Susan bu yengchen biu amadi matam sanam guli pijau haina sinarami thawdok asidagi makoi ani makhata na amuk hana unakidre masigi matung tarakpadadi Susana flat asibu senariba mioi haibadi sidat pitani nirasinga amadi kesa basna ga loinana Naitom taraba amukum yam wana lelambi 2020 gi June gi tarik tara homdoida Susana internet ta schizophrenia bipolar disorder hari balaina asigi matang na thirami aduga mataw kamdauna China kon phawduna sigedagi haibagi matang na suthirami internet ta thadorakpa masamaki paw amadi ikui kuiduna sikiba mahaki former manager Disa Selen gi matang da su Susana internet ta thirami mahaka yam nakna tinajaba Mahesati da su paw phawna bakana honaki adubu Mahesna Susan ki call amta paikhalakide madam asida Susan hanaga manata bamongda naitom tabagi uhulama kanna phawi amadi mahakna kariguma matawnaba kanna honai haina miyamna haina kibalai 2020 gi June gi tang 13 gi ayukta Susan ngan haugali aduga hanagomna thabak tawba hauragi nimit asigi pung 10 taba swaida Susan juice thaklaba matungda mahaki ka da changki ka asida pamdaba chungnaningai oiba yaba mata thokiba leite adubu Susan ka asidagi pung ama tara phawba chungthok tholakide yum asibu senariba Sidat Pitani amadi staff oina leiriba Nirasna Susan gi ka asi check tawduna yengloba matamda ka asi thonglona leiramki makoina Susan bu kawba matamda pakhom amada pirakide aduga call tawba matamda su receive amata tawrakide masidagi makoina chingnarakpadagi thong asi hangdoknaba Muhammad Said kawba nupa ama kawrami makoina thong asi hangdoktuna yengloba matamdadi yamna thamoi shotngai oiba mawongda Susan asi ka manungna siduna leiramle paw si tabda police ki team ama mafam asida yam thuna lagi aduga Susan bu Kupar Municipal Hospital tamna puna salami hospital asiki doctor singna Susan asi asphyxiation maram oiraga sibani haibadi oxygen watpana maram oiraga sibani haina phongdoraki police na magi ka asi yengsenba matamda mafi marol pungjai saidna lerami aduga man sizinakiba firon karasu segairama thengnai adubu singnaba yaba kudam sangdam amata phangkibadi leite mahak mathanda sijabani haibagi suicide note irambasu leite adubu miyamna Susana matam sadani khangkhangawdana leikidaba asida singnaba kya poglami masigi maramdi Susan aruba lainana nakibasu leite aduga mathanda sijabani haibagi praman amata su phangde postmortem gi report ki matung ina Susan asi asphyxiation na maram oraga leikidabni hairabasu Mumbai police na case asigi matang thijan bahuragi miyo yangkhai ki mathakta wahang pahong kya zatharagi makoi sing asigi marakta Susan ki ex girlfriend Ankita amadi Riya su yawi
Sushant ka naknaramba Bollywood ki miyuising amadi Sushant bu layang-lamba Dr. Fauba pulis na wahang kaya hangi. Dr. sing na hairakpagi matung ina Sushant asi depression amadi bipolar haiba wakan ni laina asugidamag layang-lami. Pulis na case asi thijilaba matungda makogi oiba report sing thadoragi. Sushant ki kaadagi paisa huran khibagi amadi magi account dagi money transaction tawgibagi report amata phangkhide. June 13 Sushant asi khibu numit asida party pangthoki haina miyamna sandorokliba asi aranbani. Yum masigi CCTV camera da check tawba matamda asigumba party amada pangthokiba leite haina police report asina phongdoragi. Adubu Sushant ki photo ama ikui-kuidna leak oirakhi. Photo asida Sushant ki haksangda isi sangbagi dakpham kya uba phangi. Masina miyoi kya ki thamoida singnaba kya pokhalli. Asigumba thabak asibu Sushant masa manga tawba oiramgani haibasi miyamna thajade. Kanagumba kharana Sushant bu phuraga hatbo oiramgani haibasi matamdugi miyamna yamna kanna nganakhiba wafam ama oi. 2020 ki July ki tang 15 da Sushant ki mapa Krishna Kumar na Patna police station da Riya amadi mahaki family ki mayokta case ama thangalagi. Case asida Riya ki mapa Indrajit amadi mabung soik da maran kya shiri. Sushant ki mapa na hairakpagi matung ina Riya na Sushant bu magi khubam nang thammi. Imong manunggi miyoi singa apaw amata phawna hande. Riya ki mapa amadi mabung soik na Sushant ki maran mathum kya loisilli. Oida padaba selgi oiba fraud kya tawduna Sushant ki punsida apanba kya piki. Aduga Riya na Sushant ki account dagi 15 crore ki senfam amasu transfer tawki. Masigi sumathakta Sushant na chagadaba hidaki dose adudagi hena Riya na pijai. Masina maram oiraga Sushant ki mental health sokchalakpadagi Sushant suicide tawduna sikhibin haina mapa Krishna Kumar na phongdokli. Masidagi case asi chawthoraktuna achawba wathok ama oirakle. Patna police na case asi thijinnabagidamak Mumbai da chalami. Adubu Mumbai police na Patna police ta mateng kya panglamde. Masimagna case asi hena singnane oiba ama ohelaki. Matam masida miyamna tonga oina yam kanna nganakhiba wafam ama sulai. Madudi Sushant ki misi asiga magi hanagi former manager Disha Selena Jundipa na sikiba asiga mari leinei haina police na phongdokhibani. Adubu masigi wafam asi Mumbai police na losanaba honaki. Makoi anina Bollywood ki sakti leraba miyoi kharagi aronba wari khara khanglamgani. Maram asina makoi anibu ikan kanadana matang hatokpa oiramgani haina miyamna khanarami. Adubu masigi wafam asi Mumbai police amadi CBI ni yakhide. Case asi tongan-tonganli. Misi ani si mari amata lainadi haina police na makatana phongdoragi. August 19, 2020 da Supreme Court na CBI da case asi Special Investigation Team ama siyamduna kupna thijilo haina yathang pirakhi. Masigi matung ina case asi CBI na mong thijanba hauragi. Makoina Riya, Soik, Siddharth Pitani amadi director Mukesh Chopra yauna Bollywood ki miyoi kya kakatuna wanghang lagi. CBI ki team asina AIMS ki forensic team amasu Sushant ki autopsy report asi yengsinaba yahollami. Forensic team asina Sushant ki misi asi asphyxiation haibadi oxygen watpadagi sibani haina confirm taki. Kanagomana Sushant bu khauri charamai khaituna amadi hu hapchanduna hatpani haibagi khudam changdam amata phangkide haina makoina phongdoragi. Makoigi report asina Sushant ki haksangda asok apan amada yaude. Mahaki fruit khangrauda segaiba amata thengnade haina makatana phongdoraki. CBI ki team asina 2021 da Google amadi Facebook da Sushant na delete tawkhraba message amadi email sing pibiraknaba haijaki. Google amadi Facebook na share torokpadagi Sushant na schizophrenia, bipolar disorder, kamdauna China foundana sigadagi amadi nimit mari ni mangani gi mamang na sikraba Disha Selena gi maramda internet ta tirami haibasi khang mangamlambi. Adubu misi asida singnabi yaba message amadi email amata phang mangamlamde. ED haibadi enforcement directorate su case asi thijanmada saruk yaraki. Sushant gi mapana Riya amadi Soik na Sushant gi paisa kya loktoki haina sirakliba maral asi asuma wafam la khangdoknabagidamak ED na makoi anida question kya tawrami. Adubu Sushant ki account dagi aina yadaba mawngda money transfer tawkhiba leite haina makoina phongdoraki. Sushant na masagi film production ama semgatnabagidamak sen kaithokibagi record ti lei. Adubu Riya amadi Soik na Sushant ki paisa sijina thoi haiba si aranma wafam ni haina ED na makatana phongdoragi. Enforcement Directorate asina thijanbadagi Riya ga Jaya ga draki matangda message khara thanai haiba si khangmangamlammi. Masidagi NCB haibadi Narcotic Control Bureau su case asi thijanba asida yausilagi. NCB na Riya bu cannabis haiba ganja gi drug asi Sushant da pijanaba laiki khanglakpadagi mako phaki. Masigi matung Mumbai gi jail amada Riya bu 27 days thamlammi. Adubu Mumbai gi High Court na Riya na lairiba cannabis ki chang asi yamna yamde.
mahak asoba drug ki network ka kusamnaba nati haina belda thadoraki NCB na Soik amasung Sushant gi house manager Samuel Miranda su drug ka mari lainana fai puna miyoi kuntra manga drug ka mari lainana faki 2018 dagi Sushant na drug sizinaraki aduga miyoi asina Sushant na drug phanganbada mateng pangi haibagidamak makoibu NC na phabani hariba miyoi asi Sushant sibaga mari amata lainade khanglakpadagi makoibu loina thadoraki adubu Sushant gi misi asi miyamna di singnaba faurami makoi gi oiba theory ki aputhongnaragi theory sing asidagi khwaidagi thajaningai oiba theory di nepotism ni haibadi asan mirai naiba magi oiba naknaba singkhaktamak sogatpa sipuni Sushant asi nepotism na maram oiraga sibani haiba si miyamna thajai Bollywood ki maming lerba film producer Karan Johar amadi Aditya Chopra na Sushant bu yariba makai namthanaba honai Sushant da lakpa khudong saba khudimak makoina kakthanaba honai masigi maramdi Sushant asi Bollywood ki family amadagi horakpa artist amanate nauna Bollywood da khongdarakpa oibana hanagi ariba Bollywood control doriba artist sing asina Sushant mu namthaba pami mamangda Sushant na kumgadaba film pani Sushant gi lauthokiba dusu nepotism na maram oiragani masina Sushant asi wakan nungaitabadagi depression ki laina asi henjalakpadagi mahak sibu oramgani haina miyamna phongdogi adubu asumna maran sirakliba asi Karan Johar amadi Aditya Chopra na yaningkide makoina hairagi Sushant asi yamna tele leiba artist amani aikoina mahakpu yamna su ikai khumnei mangondagi film gi assignment lauthokiba du mabu nungsidabagi nate sel thonggi phibam khara natai sadabadagi decision adu laukibani wafam asi makoina media da phongdokiba wafam amani masi kadai phawba summi natraga lali haibadudi kanagom amatana khangba nate 2022 gi December da Cooper Municipal Hospital da thabak tawduna leiba Rup Kumar Saha kauba nupa amana Sushant gi haksang da si sakba amadi atai dakpham khara su leiba thengnei haina phongdoraki wafam asina Sushant asi kanagom amana hatpa uramgani haiba wafam asida hena singnaba phawonki adubu Rup Kumar gi wafam asi AIMS amadi CBI na yakide asigumba dakpham asi asphyxiation gi matangda su oithoi haina makoina phongdoraki hiram asigi matangda CBI na makhata na phongdoraki misi asigi singnaba yaba khudimak makoina loina thigalei Sushant bu kanaguma aman hatpa oiramgani haibagi thajaningai oiba report amada phangba leite case asigi aroiba report ama CBI na Mumbai gi court amada 2025 da pikhalaki report asida Ria amadi mahake family su Sushant siba asida chena de haina phongdoraki report asigi wafam asibu Sushant gi family amadi Sushant mu pamjaba miyoi kiana yam kanna yaningkhide case asigi matangda nauna amuk thijanbiyo haina akanma wafam kya phongdoknaba leikhi official report singna Sushant gi misi asida kanagom amata chena de haina phongdoklabasu miyamna Sushant asi nepotism na maram oraga sibani haina khalli masimak yamna thajaba yaba maram amasu oi Sushant gi family asi film gi background amata leibasu nate nauna mahakna phawgalakpa asida mahakbu kalakpa yangthiba Bollywood ki artist kaya soidana leramgani artist kaya amana Sushant na manadaba mieng yeng haibasi aikoina TV show kaya da uwa phangkrabani adubu masimagna mahak sibani haibasi haibangamba nate aina share tawjariba information asidi social media da phangba information khara khonggatlaga aina wari oina semgatlaga miyamna share tawjarakpani wari asina case asigi final solution ni haina khanbiganu aikoina khangmangamdaba wari kaya lotlaga leramgani haibo famasi phongdokpaga loinana ngasigidi matang asida loisanjarage pumnamakpu Mingselmanipur na khoiramjari